Hauzik pangba pauda Assam ki IRB training center da meitei macha ama sina fangle haidi Mapugi lekolda ingna signa leiba oisano IRB training center Assam da meitei macha ama yamna singna ningai oiba moongda tumba hogalakpada siraga leiramle haidi mamingna Subhash Chandra Mangang Elias Nauton APTC Dergaon Assam Zikoi address na 1000 Kendra Nambol Khajiri dagini haidi transgender activist Malem Thongam ngarang ayuk phajin khibabu yaning da phongdoktuna khongjang sangsinkhre karbi singna Manipur da Kukising ge influx thingnaba action lobiyo haikhre delimitation mangwaina na meitei na SD list chalhaudrabadi aikhoi gi tunglom chat mangkhragani kumja 2024 loigadaba tha ani da ngaide kumja 2025 phawbu gi manungda haibadi kumja 2026 delimitation tawdringai gi mamangda meitei na SD gi constitutional protection phanghaudrabadi meitei aikhoi gi lambi amadi tunglom chat mangkhragani haina World Meitei Council WMC na phongdoragli WMC na thadorok pasero lamana hai hauzik oirang phiba masida meitei furup kanjanaba amata ngairaba lambidi furup ase Indian Constitution ge SD list chanba haiba sikhaktan oigani maramasina atuba matamda Manipur lengakna Ministry of Tribal Affairs Government of India da report ani haibade meitei ge ethnography amasong khwaidagi nauna socio economic report kaloinana recommendation thaba change report ase tharba matung Ministry of Tribal Affairs na RGI da tharga RGI ge ayaba matung NCSD da tharaga NCSD na matung da Ministry of Tribal Affairs da amuhana report tharalaba matung Union Cabinet na ayaba pigadabane Union Cabinet na ayaba piraba matung schedule tribe list adu semdoknaba parliament gi session ama na constitution amendment tawgadabane maramasina thenglabada sahi asigi lemhoriba tha ani asigi manungda ikai khumnaraba chief minister nongthomba birena report ani adu recommendation ga loinana thabiduna maitai singbu luraba langpa masidagi kanbiyo hauzik Manipur da thol hingsa ge thawdoksing asiga yasin hanbidana handak Supreme Court na pikiba wayel aduna so ikai khomnariba chief minister na naga singna saukigani khalliba maram adusu leiraroi aduga SD sugoi oiba yadaba immigrant community na yetpade meitei gi lambi muthatning bagini makoi government SD list gi lokthona ba khongthang lokhat pigadabani haina so World Meitei Council na laigak taksilagli Operation da seng bora manung da lamba khulai sing phagat khre Manipur police na sing amasung tampaki tongan mafam sing da thibo humbagi thabak sathabagi manung channa ngarang ayokak sing district police ki akhanaba police commando sing amasung central force ki apun mukhutpu amana hianglam police ki manung chanba wabagai nate khong turel maida thibo humbagi thabak sathabada lamhen tuyan basingna seng bora ahumda loselaga thamlamba oigani singnaba yamlaba nongmai amasung pokhaiba yaba bong ki masak sing phagat khre haire OC Meirana direction piba Khomlang Laman Manipur University da utkhre Khomlang Laman Manipur University Students Union na sinduna pangthokpa World Teachers Day gi thoronga mailena na utkhre OC Meirana direction piba Khomlang Laman hariba Manipur feature film na se university gi oja sing research scholar sing amasung mahiroi sing ga punna yingminabagi thoram ama pangthokre